United People's Front UPF Manipur na shinduna chattharakkhiba chama marifutara mathoi Suba National Reconsolidation Month ke poster campaign ngasi asigi President Nongthombam Rupachandra na luchingduna Houdokkhre kaisamthong laishom leirak machinda leiba asigi office mamangda ngasi Houdokhiba poster campaign aduda asigi maru oiba Thomi kayana sarukyakhi poster campaign Houdokpa aduga mari lengdana chama marifutara mathoi Suba National Reconsolidation Month Observation Committee ke chairman su oiriba UPF Manipur ke President Nongthombam Rupachandra na hai chama marifutara mathoi Suba National Reconsolidation Month ase Hokiba December 12 dege lakliba January 8 fauba chathagadabane thoram ase Hokiba December 12 dege hauduna Assam ge Chandrapur Lengwondabi pat amade awapale amade Jiribamda chatluraba matung chama marifutara mathoi Suba National Reconsolidation Month ke poster campaign ngase hodokpane thoram ase lakliba January 8 Maharaja Gambir Singh na lekhidaba numit asida mahakna yatakhiba mafam Kanchipurda haikat lekat tamgane tungda mafam asidage miyam gi oina khongchat ama how ground fauba laklaba matung mafam asida mapung oiba thoram pangthoklaga thoram ase loishingane numit asida Assam da leiriba Chandrapur Lengondabi pad amadi awapali da thoram ase pangthokane loinana Jiribam district asu thoram ase pangthokane Lakliba January 8 da pangthokadawriba thoram asida miyamna saruk yaduna thoram ase mapung fahanbiu chahi taret khuntaklaba matung machoi taruraba ireicha sing amuk hana punsindna iramdam asige ningkha tamba amuk hanjin hanbada achauba thodang lokhiba Maharaja Gambir Singh gi thongna lingjal ngasigi mirona ningsing pamtho e haiba wakhalona sida thoram ase pangthokane ngasi lamdam asida thokliba irang asina maram oiraga Jiribam More amade Churachandpur na chingba mafam singdagi isagi iramdam asigi manungda lanjenaduna leiriba ase aikhoi masal punna tasinaduna iramdam ase punna kanminase haiba pandam maduda thoram ase pangthokpane aikhoi amuk hanna khuntaklaroi haiba pandamda pangthokliba thoram ase ngase Manipur oiriba phibam asiga yamna chanaba amane aikhoi pumnamakna kokchungsinaduna iramdam ase kananaba hotnaminase haina mahakna makha thakhi Hokiba tha December ki tang kunithoi dagi Assam ki mafam ahum da chalurba matung Imphal amadi tongan ba Jiribam yauna chalurba matung da akoi ngasi asi poster campaign hodokchabani hairiba program asi lagliba January ki tang 8 da akoi Maharaj Gambir Singh laita khiba mafam Kanchipur da aikat tamnuraba matung da akoi na amuk miyam ga loinana khongchalama how ground habala aga akoi program asi loisangani hairiba numit asida Assam da leiba Kasargi Chandrapur Lengwondabi pat amasung awapali da program pangtokani loina Jiribam district zu hairiba January ki tang 8 asi akoi program asi pangtok sagani Maharaj Gambir Singh na akoi chahi tare khuntakraba matungda mahakna machoi tarurba leiba asi amona pusalakanda Manipur bu ning tamno porkhiba nupa adu akoi ningsang thoi khalakanda ngasi akoi Jiribam adagi more sorchampur dagi aigi lamdam sida ai refugee on question baje akoi mamung tasan minaraga iramdam se akoi kanji haiba pandam du da akoi na akoi amor kontak roi si haiba pandam ne thamjari se sigolone na akoi ke solagan mari se masina hantaki saigi solagan asi pura UPM sa chagani